ꯃꯦꯅꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ngasi ahanbada lokhatsariba comment asidi kemo longjam haina ibirame bro Realme 9 Pro ga Redmi 11 Pro ga karambana laiba fagani aduga game sanabada karambana nungaigani adomna hangbiraiba Realme 9 Pro amasung Redmi Note 11 Pro haigadaba mali haiba phone ani asida yawriba processor asi Snapdragon 695 haiba processor asi oibana performance ki matang dadi chapmanaba oiba taragasu camera gi damakta yengba taragadi natragana atopa overall performance ta yengba matamda soidana maki Redmi Note 11 Pro na hena nungaigani maram haiba phone asi oina adomgi damakta suggest tawjali mathangda lokhochariba comment asina ngangom binod na tobirakmani S20 FE ga S21 Fan Edition gari kayam khenaba leige karamba paibana fai adom haibiraiba phone ani asigi matang dadi overall performance yengum matamda adumak manare haibatai haiba phone ani asigi manungda S21 Fan Edition asina anova latest oiba oibana design ni matang da natragana camera ga natragana software gumbada khajitang improve oiba hengani maram aduna ani sigi manungda S21 Fan Edition laibibana dik hena kitang fagadra haina ninje adubu masi haiba phone ani asimak yamno phaba phone ngakta oibana adom gi personal choice ki makha pole haina adom gi wang asing paukum pijari mathangda lokhochariba comment asina Vinesh na dobirapuni bro iPhone 7 ga Galaxy S22 Ultra ga se phaba kanana henge adom na hangbiraiba phone ani asigi matang dadi iPhone 7 haiba sing asidagi na chahi kaya gi mamang da aside chawrakna chahi ohum mari gi mamang da launch tawkiba phone oibana matam aduda phaba phone oiba taraga su hojiki matam asidadi aina hairim phone asi recommend tawjaning de maram aduna adom na Samsung gi phone asi oina leibibana hojiki matam ga chanaba software da natraga su atopa technology ga mari leina ba polam sing yaurakpana maram oiraga hairim phone asina hena fagani adom da phone asi oina suggest tawjari mathangda lokhochariba comment asina SDM luang na dobirapni bro yaushangi off laiba store khara haibiro manipur da mase warau biroi haina ningjai aina offline gi market asida karam store singda offer thariba na dragon offline market ta karam ba price phone sing asi kari price piribage haibasi sawrakpa thoidokpa idea lejade adomna phone sing asi offline degi leina bagi damakte yengbiram bataragadi adomgi local market ta chalakanda adum bargain tawba yai haina khanjai adum bargain tawraga online gi price adugi changna phangbi bataragadi leiba yaba phone sing afaba phone sing leiba taragadi leibiu adu online gi oina di matam gi oiba yaushangi natraga su atoba Holi Festival haiba sida mari leinana Amazon da su sale kya laikre Flipkart da su soidram gi matam ga chanana soidram ki sale kya lakani haibasi thamjagi mathangda lokhochariba comment asina goti mayum bikisana tobirakni bro phone comparison gi video du tobirao hoi mayamna makhal makha kaya gi phone gi video sembi na bagi damakta comment kaya tobire mamang chat su comment kaya tobirakre adu handa kasi thoidokpa chinba khara leibadagi video asi matam chana thagat chabang amjadaba amadi gi Sunday gi video asi nataba atopa video kaya chu thagat na bagi damakta sem chargerga lotion bang amdaduna hoji fawba thagat bang amdaduna leiri tawum sung hairiba Sunday gi video asi di mayamna chang naina yengbiba amadi comment chang naina tobi sigi damakta khanjarga masitang di soidana bagi damakta hona jabani matam khara dang ngai view matam khara gi matungda soidana maki adom singna adomna pambiriba video sing phone sing matang da natraga su atopa unboxing video na chingba matam ga loinana pudun lakchagi haina adomgi comment asigi paukhum su pijari mathang da lokhochariba comment asina Anjali Jewelry wa khaina ibirame MI Note 10 mobile se asi video call tawbada maninge flash ya jise kari gi oibaja no mukta haibira uba hoi masi MI Note 10 khakta nate haiba iPhone ayaba video call to matam da flashlight asi on tawba yadaba masi software gi problem masi software na company na software da hoi gi hapuk tabana masi thengladabani masi tongan ba dom na third party application ma hapchen ba targa di sinaba yagani aduna haiba si software gi problem ni haina dong yu hangasi pakum su bijani mathangda lokhochariba comment asina kokchak toiba haina birame pro comment reply to birakpagi haningai leiten thagachari hoi adom busu agi maike digi haningai leiten thagachari maramde aina thagachari ba video sing asibu yengbiba nungai nungaraba comment kya tobiba amadi tungda thagachagadoriba video kya busu khawrang nungai biriba amadi nungai raba comment kya tobiduna aigi puning thogat bibagi damakta su agi maike digi adom busu haningai leiten thagachaba pungdokchari amasung tobimal khangba uchari mathangda lokhochariba comment asina
Ranjit Ningthojam na tobirapuni bro processor da Google Tensor haise sina kamaina tawbuno masibu phabra hoi masi Google gi oiba tunganba processor amani haiba tai Samsung na Exynos processor Snapdragon gi processor MediaTek gi processor loina na makhal makha kya gi processor market ta pangli adu Google na suma sa gi oiba processor ama phone singi damakta puthokpa duma processor asi haiba Tensor haiba si yamna ma phaba processor amani Snapdragon 8 generation 1 ga comparison tawba yariba matam asi ka chana ba phaba processor amani haina thamja Mathang da lakho cheriba comment asina nausa haina ibirami yamba MI Note 10 Pro gi Snapdragon 730G ga MI Note 11 Pro gi Snapdragon 695 ga si karambana hena pagi adom na hangbiraiba phone ani asidi yawba processor ani asi Snapdragon 695 hariba processor asina overall performance ta loina na performance ki matang ta natana topa thabak thorom kya ga su hariba processor asina hena nungai gani amadi hariba processor asina hena optimize tawba heating issue leitaba amasung adumba afaba processor amani haina thamjari Mathang da lakho cheriba comment asina Ranbir Akoijam na tobirakpani bro OnePlus Nord CE2 ga Oppo Reno 7 Pro si karamba leibana fagani bro amta haibirakwa haibira adi yam nungai gani adom na hangbiraiba OnePlus Nord CE2 haiba phone asiga Oppo Reno 7 Pro haiba phone ani asidi price range ta yengba tar so adu matik khenagre amadi haiba phone ani asida yawriba processor da sangdam na ba tar ga so camera gi matang da sangdam na ba tar ga so Oppo Reno 7 Pro haiba phone asina adom gi damakta yamna mu phaba phone adu soidana maki oigani haina adom du hang asigi pakhum su pijari Mathang da lakho cheriba comment asina Manipur Entertainment hain ibirame 20k faugi manung da leiba overall performance ta phaba phone amta haibiro adom na lupa lising kun gi makha da leiba afaba phone ama hujiki matam da overall performance ta lai na bagi da mangte yingbiram patar ga di ai gi oina di hujiki matam da Redmi Note 11 Pro haiba phone asi lupa lising kun gi makha da leiba variant asi suggest tawjari haiba phone asi da yawriba Snapdragon 695 processor amadi camera na chingba sing asi adu kimatik fabana adom gi da makta yamna phaba option ama soidana maki oigani haina adom da su adom gi comment asi ki pakum pijari Mathang da lakho cheriba comment asina Nausa Prithvi hain ibirame bro Holi gi offer la roidro phone ga Amazon Flipkart ta masi Holi gi offer se Holi festival offer festive sale je Amazon gi oina di 12 March gi horkan da 18 March pauba loi krai je batare aduga Flipkart gi oina su lakani matam karam matam da chapchana lakada gi habisi buji phau gi oina di khang ngomdri aduna soidana maki di sale asi lakani adom na phone ama leina maki makta yingbiram batare ga di hariba offer sing asi ngai biraga leibna adom da yamna mak same oiba option ama oigani aduna hariba sale sing asi ngai view hai su ai maikei de kisu suggest tawjari mathang da lakho cheriba comment asina meran ba ngum chana to birakuni yamba Realme 9 SE 5G da Snapdragon 778 gaming da nungai gadra 6 RAM 128GB ROM gaming da nungai gadra leiba ba tawjari aduga 5G sim asi hojik gidi phangkiroidra mahang adom nang biraiba akogi Realme 9 SE hariba phone asida yawriba Snapdragon 778 hariba processor asi su yamna phaba akogi mid range phone sing da yawriba dungba phaba Snapdragon processor amani hariba processor asi yawba phone sing da dom game sanaba na trana to pa heavy task so matamda so dong na di problem lairoi haina tamjari loina na adom na makhata na biraiba 5G gi sim sing asi phangkiroidra hariba si hoi 5G gi sim sing asi India da ujik phaugi oina di phangkiroi India da chaliba August ki tang 35 asigi numit asimakta India announce togani launch togani haibagi rumor kya tab phangni hariba asi launch torba matungda company singna soidana maki 5G gi singna asi market ta thadorokani haina dongi wang asi pakhum su pijari mathang da lakho cheriba comment asina MD Faris na tobirakuni bro Poco F3 GT ga Realme GT Neo ga overall da karambana hena fagadage amta haibiro mainly oina game amadi camera adom na haiba compare tobiriba phone ani asi F3 GT amasung GT Neo haiba phone ani sida game gi matang da yengbiba taragadi F3 GT asini hena fagani maramdi haiba phone asida yawriba processor asina hena matik magul leiba akanba processor oibana game sanaba matamda nungaiba gaming gi damakta trigger yawba dungba phone oibana game gi damakta di nungai gani aduga camera gi damakta adom na yengbiba taragadi ani asi camera gi matang da thoidokna khenaba leitaba aduga phone amadi oi aduna adom haiba phone ani asi gi manungda adom gi personal choice matungina ama hekta leiba matamda thoidokna problem leiroi haina adom gi wahang asi gi pakhum su pijari mathang da lakho cheriba comment asina Ayub Rubia na tobirakuni bro Asus ROG 5 ga OnePlus 8 Pro ga karambana lawuna fagani adom na haiba phone ani asigi manungda game sanana bagi damakta yengbiram bataragadi Asus ROG haiba phone asi yamna mak phaba phone ama oire aduga overall performance ta camera da software da natragana atop features da yengbi bataragadi adumba OnePlus 8 Pro haiba phone asisu matam asida sinaba yaba phaba phone amani haina adom da suggest tawjari
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯆꯣꯡꯕ ꯁꯔꯥꯡ ꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯆꯥꯡ ꯅꯥꯏꯅ ꯑꯩꯒꯤ ꯀꯃꯦꯟ ꯂꯧꯈꯠꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯁꯟꯗꯦ ꯈꯨꯗꯤꯡ Q&Aꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯄ ꯑꯗꯨꯝ ꯉꯥꯏꯖꯔꯤ ꯑꯗꯣ ꯃꯔꯨꯞ 20Kꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯕ Xiaomi ꯅꯠꯇꯕ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯅ ꯂꯩꯕꯅ ꯐꯒꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯣꯝꯅ ꯀꯃꯦꯟ ꯐꯖꯔꯕ ꯅꯨꯡꯉꯥꯏꯔꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕꯗ MI ꯅꯠꯇꯕ ꯐꯣꯟ ꯑꯃ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ iQOO G3 ꯒꯨꯝꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯌꯥꯏ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ Moto G60 Fusion ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯠꯇꯕ ꯑꯗꯣꯝꯅ MIꯒꯤ ꯐꯣꯟꯗꯁꯨ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ Redmi Note 11 Pro 5G ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯀꯦꯃꯦꯔꯥꯗ 108 ꯃꯦꯒꯥꯄꯤꯛꯁꯦꯜ ꯌꯥꯎꯕ ꯀꯦꯃꯦꯔꯥ ꯑꯣꯏꯕꯅ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯣꯞꯁꯟꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗ ꯊꯝꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯅꯤꯡꯊꯧꯕ ꯌꯨꯝꯅꯥꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯏꯌꯥꯝꯕ ꯚꯤꯗꯤꯑꯣꯗꯤ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯖꯔꯤ ꯂꯦꯞꯇꯅ ꯑꯗꯣ ꯀꯃꯦꯟꯗꯤ ꯐꯖꯅ ꯄꯤꯗ꯭ꯔꯦ anyway ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯌꯥꯝ ꯋꯥꯡꯈꯠꯂꯛꯑꯦ ꯑꯗꯣ 10K ꯌꯧꯕꯒ ꯆꯥꯛꯂꯦꯟ ꯑꯃ ꯇꯧꯁꯦ ꯐꯨꯜ ꯁꯄꯣꯔꯠ loina yauraga supporter loina yauraga ahan maktada ningthauba yumnam busu aigi maike dagi thagat chakriba video sing asibu lepa leitana ngasi phawbu yengbiba amadi tungda thagat pirakada ba video sing busu yengbiu haiduna aigi maike dagi su nolok chari loina na makhata na adom na haibire iba subscribers sing asi masing yam kale haibasi aigi maike dagi masi yam masing yam na liki yam dri haina lobje yam thuna 10K yobung ngumjaba amadi mayang ni support gi amadi adom gi support gi 10K yobung ngumnaba hona jage loina 10K yorum matamda adom haibire ba suggestion asigi matung ina mayam punna ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯔꯦꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯕꯤꯔꯣ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯒ 10K ꯑꯁꯤ ꯌꯥꯝ ꯊꯨꯅ ꯌꯧꯍꯟꯕꯤꯗꯨꯅ ꯍꯥꯏꯕ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ masini ngasigi mayam na hangbirakiba wahangsing amadi ibirakpa comment sing goi video asibu miyang tabiriba singna video asibu like to singbiba amadi share to biba kaubiganu loina na adom na channel asida hangbingba wahangsing loina na technology ga mari lenaba mobile phone sing ga mari lenaba amadi channel asida bibiningba suggestion leiba taragasu ngasigi video ge comment section da sungsoi soidana ibiramu adom na hangbirakpa wahangsing ibirakpa comment loina na adom na bibirakpa suggestion ga loina tungda anoba video amada pudun lakchage ngasigi video asidi matang asida losinjari tungda anoba video amada amuk thengnarasi matam adu pawgi damak tadi mayam puna maktagi kaina bagi athang nijani